State asida thokliba Irang asigi manungchana haukiba me kunganipandagi lanjenaduna kuntak lansi naramba Serou gi miyam tapna mayumda hanjinaba haure yum tumna mai chakraba miyoi sing hanagi yumfamda kudaki oina kunda laitaba yanaba laingakna yum sanaba selgi mateng pibiu haina Serou da laiba ima nungthong lairembida relief camp gi secretary Thongam Ingochana abil tarokli Paumi Singa Unabamada Thongam Ingochana High Suknu Kendra gi MLA gi meeting makada Kaching District ki Deputy Commissioner District asig SP amadi Maikai Adongi Miyoi Sing ngak senbagi thabak tauriba State amadi Central Force singi makok thongba official singa ningthina khanaraba matungda lanjena duna lairiba Serou gi miyamna mayumda tapna hanjinaba haukibani State amadi Central Force singi Maikai dagi su Serou gi miyamna chapchana ngak sengani haibagi thazaba amasu piribi ngak senbiri Hauzik fawba Serou da leiramba angang tharagab apunba miyoi lishing ahunga chamri gi manungda miyoi chatret ka taragani amuk hanna masagi mayumda hanjinarakle adubu mayum makai maina tumna chakraba sing nauna yum sabada awaba mu oiri araiba uwa seasonaduna pakhan gi mawongda nauna yum semjinduna leinari Laingakna awaba taraba miyoi sing asi mayum makai saba yanaba kudaki oina selgi mateng amadi tin shit pibiyu hairi Sugnu Kendra gi MLA Keranjit mana masida sangba expenditure tractor gi su foil gi su khudi makse puthoga phogdi si bawda mana provide to hon bire gamen na kan degi urea free of cost da yen gi low khawbu gi matam yawre adu khawno ba machine je akoi gi serou sidadi leiba sungam de adu hana gi somata lem hogdre asi government na amna munna khanbire haraga thu matam da khudi low ju khawba pami thunu ju khawjal laga thunu su yaiba pami maramdi akoi na suk sangna hona jari ba se khangok da ba mogi phattaba wakhalon amana amuk tumna mai Habigedra habigi mi pai beso dum phawda banate masidi thawai di hingawre yum du di kan bangam hawdre yum du bunung sibna laibe mayam se masidi da government gi side gi mari naba department gi pibe aba khudong saba financially help to biba magi requirement atai tai kari sangi yum mam pamada di sak thona ba cooking utensil sangani tin sit sangbi ge sangani ingtham thagi matam da di mattress sangakani masi angam angam da khitang gi Manipur praja sing gi nakan da gi amadi mari naba government gi nakan da gi pangbiraga di hena sawma mateng oigani